ꯂꯩꯃꯇꯥꯛꯂꯣꯝꯗ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯍꯜ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯄꯥꯎ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯣꯛꯇꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 2 ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯑꯣꯀ꯭ꯔꯝ ꯈꯣꯃꯩ ꯆꯍꯤ 62 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯣ ꯏꯕꯣꯕꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯕꯖꯥꯖ ꯁꯤꯇꯤ 100 ꯊꯧꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯥꯡꯈꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯀ꯭ꯔꯝ ꯖꯣꯟꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯨꯡ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯐꯣꯟ ꯇꯧꯔꯨꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗꯕꯗꯒꯤ ꯂꯣꯛꯇꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ CCTV ꯀꯦꯃꯦꯔꯥꯗ ꯆꯦꯛ ꯇꯧꯔꯨꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ SBI ꯕꯦꯡ ꯃꯃꯥꯡꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯄꯨꯡ 9:38 ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯒꯤ ꯐꯨꯇꯦꯖ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤꯄꯨꯔ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯍꯥꯟ ꯑꯌꯨꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯣꯀ꯭ꯔꯝ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯋꯥꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯁꯤꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯩꯃꯇꯥꯛ ꯇꯥꯕ ꯂꯝꯕꯤꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯀꯕꯨꯏ, ꯆꯤꯔꯨ, ꯑꯥꯏꯃꯣꯜ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯂꯩ꯫ ꯑꯗꯨꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯃꯅꯨꯡ ꯌꯧꯅ ꯊꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯑꯍꯜ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ताना ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯍꯥꯟ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯆꯤꯡꯁꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫